मैम पुरम खुरमजरीको मैम ngasi video sidi itom tongalani ko sidi ai mi amada ta personally nganga royko paja मैम पुरमक त ngangani ba haidi पुनमक त हाइदि पुनमक त बुदि नत्ते अर अनमना जादे facebook पाइबे मी सिंजे को facebook त खोगी हजन हजन सु हाइको मैम facebook जे कोइना हाना नौना सेम मतम ददि बा को खोगी family खोगी पाउ फाउना नबा फोटो को थागन नबा खगन नबा सुम को कनोगी तब हजिकती मैम की वाथी गांगबम टाइम पास तब मैम वायरल खोगी पोसक से कोई वायरल तौफम से ओइरे बा अदो मैम ngरang से कनोने अखोगी खोगी कसा अखोई सॉरी मणिपुर के कोई मणिपुर किंग कोंग हाइना चैनल हम लेबदो आई मागा पर्सनल मागा कसु मरी अम त लेनदे मासो यूट्यूबर ने ऐसी यूट्यूबर ने को से त खंगनाई को अदो आई मा कलगा कसु गा कदम नतीबा अदो माई चैनल से कपी करे को यूट्यूब ना अना है प्रमोशन गेमिंग अखोई एप अखोई एडवर्टाइज तौरबगी यूट्यूब में कपी मालेबो सिदे 100K से फाद्रोबो अखोई 100K फागदब 4000 3000 4000 सब्सक्राइबर तो खत गायख्रबो अदो माना सुमाइना 100K फारगा गिव अवे तौब खोपायना को अखोई याम चाव नंबर ने 100K का हाइरोगे अखोई गुमगी याम चाव नंबर ने कहीं है अखोसे असिना है अखोई कनाम सपोर्ट तौबीरखिदेबो कोई इसागी कनोना कोई यूट्यूबर मैम लेबको कम्युनिटी पोस्ट तौबी शेयर तौबी हाइब कान से कोई मेसेज का सीन का से तौबी पोंते को नोटिफिकेशन लादो उदी उरम दो जुम खंगनाबा गाक्तनेबको हजिक मतनबो कना कना सम सपोर्ट तोनगने वाथी वारे गाक्तनेबा मचिन मसागी मचिन मखा अंतनेबा कोई ओ ताव नंग सेमु आई सपोर्ट तौगे वाथी वारे गाक्तनेबको होय अफबा यूट्यूबर अमा नसले ममने इगो वांगबा ममसले एमोनसु मैम कांटेक्ट लिस्ट लई यूट्यूबर एमोनसु दुमाइ ले हाना सपोर्ट तौबीरखदबा कोई कम्युनिटी पोस्ट तौबीरोगा कोई सेन थारोबो हाइब यावख्रबनिबा अदो से टॉपिक से साइड में चखिदो आई डायरेक्ट टॉपिक त लागेबको कनोसे मागी चैनल कपीखिबसिदा कपखिबसिदा कोई माइखोने मैम न मौन ट्रोल तौ लेरे करी न खम ट्रोल जे अंगकपनेबा सिदे बाइना ngई जे कोई मैते मचागी चपतबा कोई मैते मचागी कोई फेसबुक की वाथी वारे सिगी फोटो वीडियो सिंजे हाना यंगबा मांगना लाइव थाइबा कपगा गन तोरगा अदो एक्चुअली माग से कोई मणिपुर की गोंगाई से मसा खरा नोइजेबा मसा खरा चावदना को तवदना दोना माय चैनल से मणिपुर किंग कोंग हाइना माय ममिंग जे थमबने माय ममिंग से असेंगदे महेश कोयबको असेसिदा माग से केनोनेबा कनो अखोई हाना अखोई कुकी की वीडियो का याम सेममे अखोई इरांग तब मतम दो चही अमा मा अनी ममाना कुकी की वीडियो कुकी दगा कुकी जेसिका द गांगथबगी वीडियो का याम सेमम बा हाइदार को आई सामक सु मा सेमजबने को अदो अखोई पुना यूट्यूब से तोमिनरकने को अखोई चप माना न तोमिनरकने को सिदा सपोर्ट याम फंगे अखोई इरांग तो नहीं गाइदो आई बुंगो ना गांगी दो पेली मणिपुर किंग कोंग थोक न नोनिंग खरेदा काइन तो याम सपोर्ट से तौबा हाइदार को आइगोन सु हजि किंग कोंग दसु को अदो इरांग तब तबना लोइसले तब तबना लोइसले पजे देलगा वीडियो से सेमनाद्रेना को कोई कुकी नसु हजि मेटे द का हाइन सेमक्तमनि को मेटे नसु कुकी द सेम दे हरकपदि मोय हाना हरकपगे कोइन जस्ट रिप्लाई पीबे वातने द कोइन खर फनी होय करी होय माइ तो पेंजी पेली बुंगो किंग कोंग पेली गाइ माइ तो कोइ नुसीबा गाक्तने को दो मतंग दो अदो हजिकति मी सिंगे ओनथोए मतम द कई तोई हाइरोगदी कनामसु गांग ngam सोशल मीडिया गांग बिल पावर याम मथौ ताइनको अदुमाइ तौर अखोइ गांगे दो मतंग सपोर्ट तौर याम नुसीरे खोसी आई सामसु दुमाइ गांग मीनेबको आई वीडियो में सुम येंगो मैम लेबनी पार्ट 1 पार्ट 2 कन्नागी जेसिका कन्नागी मोगी कुकी टाइगर कन्नागी कुकी मार्विन हाइब्रे केना तो गा अंत थाबी जा नती अखोइ गांग थतलगे अखोइ तौ थतलगे न लेबा गांगतने अखोइ मैतै को वनिना हा मैतै के सपोर्ट तौ दने अखोइ कसार ले जेता सो आई सामक कसार गिने बको मै ले जेता सो याम कना तौ गने खन बनेबा अदो गांग तो जै कसार गिने नोइ मणिपुर गिने आइने जें दुमाइ तो गांग बन की अखोइ मैतै मचा कसार सु चखत बले मनि नत्रा मणिपुर सु ले ओबेसली ले अदुनि गांग तो सिको मी पुनमक्ता नते अमम लेबको सिदा ट्रोल तौ लेरे मीना थवाई नुगाइतना माइ चैनल कखिबगी माइ कप्तना खोतना माइ थागपसिदा अदो लगा फैमिली पुन्ना मोइदि याम नुसिनाबा फैमिली नेबको वीडियो सेमिना तासु मचन अदले मोगी अंकल मोइ काका मोइ पाबुंग मामा अदलगा महाकी वाइफ अखोइ पुन्ना तौरगा दुमाइ तौ सेमिनेबको मुबांग से दुमाइ तौबसे सि सेमिनाबसिदा ने हजिकान मतमदा अदो याम नुसिबा इमुंग ओइदिनेबको हजिकान मसागी मपादबा कोंगदबा मतमसे ममादबा कोंगदबा मतमसिदा याम युम अमौंदसु याम हंगोइना लेनाबनेबको इसागी पा ओइतासु इमा इसागी मा ओइतासु याम हंगोइबने पपादा फागी तौबगा सिंगमगद्राने याम लूना याम वाना थोपनेबा दुम इमुंदको मोइ फैमिली याम नुसिना लेबा अखोइ इसामकसु येंग याम नुसिनेबको अदो दमाइना पुन पुन वीडियो सेमिनार द माइ चैनल कखरे
ꯑꯗꯨꯂꯒ ꯍꯧꯖꯤꯛꯀꯤ ꯏꯇꯥꯎ ꯀꯤꯡ ꯀꯣꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯀꯃꯦꯟ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯗꯩꯁꯤꯗ ꯑꯗꯨꯂꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯂꯒ ꯃꯣꯏꯒꯤ ꯃꯥꯏ ꯋꯥꯏꯐꯀꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯃꯗꯨꯗ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯄꯅꯦꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯀꯛꯄꯤꯈ꯭ꯔꯦ ꯑꯗꯨꯂꯒ ꯃꯌꯥꯝꯅ ꯆꯪꯉꯒ ꯑꯝꯇ ꯑꯩ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦꯅ ꯃꯣꯏ ꯄꯨꯟꯅ ꯃꯣꯏ ꯀꯀꯥ ꯀꯩꯅꯣ ꯃꯣꯏ ꯀꯀꯥꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅꯦ ꯃꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯋꯥꯏꯐꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯟꯅꯕꯅꯦꯕ ꯀꯞꯄꯦꯗꯅꯀꯣ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯁꯤꯗ ꯀꯞꯄꯁꯤꯁꯨ ꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯑꯩꯗꯤ ꯀꯅꯥ ꯈꯜꯂꯨꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯂꯒ ꯆꯦꯅꯦꯜ ꯀꯛꯄꯩ ꯑꯣꯏꯔꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯀꯛꯏꯗꯣ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯉꯥꯛꯇ ꯁꯤꯒꯤ ꯁꯔꯛꯁꯤꯗꯁꯨ ꯅꯣꯏꯒꯤ ꯊꯃꯣꯏꯗꯨꯗ ꯀꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯕ ꯉꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯁꯦ ꯐꯖꯅ ꯊꯧ ꯂꯩꯇꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯂꯒ ꯁꯦꯝꯁꯨ ꯈꯪꯉꯦꯕꯀꯣ ꯅꯣꯏꯁꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦꯕꯀꯣ ꯅꯣꯏꯒꯤ ꯅꯁꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯇꯥꯔꯗꯤ ꯀꯩꯗꯧꯅꯤ ꯌꯨꯇꯨꯕꯇꯒꯤꯁꯨ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯌꯨꯇꯨꯕꯇ ꯇ꯭ꯔꯣꯜ ꯇꯧꯕꯤꯕꯒꯤ ꯋꯥꯅꯦꯕ ꯅꯣꯏꯒꯤ ꯗꯦꯁꯥ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯅꯠꯇꯕ ꯅꯣꯏꯒꯤ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯠꯂꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦꯅꯁꯨ ꯈꯜꯂꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯅꯣꯏ ꯑꯁꯤꯅ ꯃꯤ ꯑꯃ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯃ ꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯞꯄ ꯈꯣꯠꯅ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯅꯁꯨ ꯃꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯅꯪ ꯊꯥꯒꯠꯄꯗꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯜ ꯇꯧꯔꯣ ꯍꯥꯏꯔꯦ ꯃꯥ ꯁꯤꯗꯣ ꯃꯥ ꯐꯠꯇꯕꯩꯅꯤ ꯗ꯭ꯔꯒꯁ ꯀꯥꯞꯄꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯛꯇ ꯅꯨꯡꯁꯤꯗꯕꯩꯅꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯖꯧꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯁꯥ ꯊꯕꯛ ꯇꯠꯈꯤ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯣ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯇꯧꯗꯕꯩꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯟ ꯇꯨꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤꯅꯤ ꯑꯗꯨꯝ ꯑꯟꯅꯦꯁꯦꯁꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯋꯥ ꯑꯗꯨꯝꯕ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯒꯦ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯥꯏ ꯂꯩꯒꯦꯕ ꯃꯃꯥꯗꯨꯅ ꯍꯧꯖꯤꯛ ꯀꯤꯡ ꯀꯣꯡꯒꯤ ꯃꯃꯥꯗꯨꯅ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯕꯒꯤꯅꯦꯕ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯑꯣꯅ ꯍꯥꯏꯕ ꯉꯝꯗꯕꯤꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯑꯣꯅ ꯄꯄꯥꯅ ꯑꯪꯀꯜꯅ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯆꯦꯅꯦꯜꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯃꯤ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅ ꯀꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯥꯡꯒꯠꯂꯒ ꯍꯥꯏꯖꯔꯤ ꯑꯁꯤꯗꯩꯁꯤꯗ ꯃꯃꯥꯗꯨꯅꯗꯤ ꯀꯔꯤꯝ ꯈꯪꯗꯕ ꯅꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔꯒꯗꯗꯤ ꯑꯍꯟ ꯃꯥꯡꯒ ꯈꯪꯕꯅꯦ ꯑꯗꯨꯅ ꯅꯣꯏ ꯈꯨꯕꯤ ꯅꯝꯕꯤꯗ ꯅꯝꯃꯣꯏ ꯁꯤꯗ ꯇ꯭ꯔꯣꯜ ꯇꯧꯅꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯀꯩꯝꯇ ꯍꯩꯖꯕꯁꯨ ꯅꯠꯆꯗꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯕꯤ ꯅꯝꯕꯤꯗꯨ ꯀꯤꯛ ꯂꯥꯎ ꯅꯝꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ 이자부 누치비나 그래. ꯁꯤꯗ ꯇ꯭ꯔꯣꯜ ꯇꯧꯅꯤ ꯅꯣꯏ ꯈꯨꯕꯤꯅ ꯕꯤꯌꯔ ꯀꯩꯅꯣ ꯅꯠꯇꯦ ꯑꯁꯤ ꯀꯔꯤꯅꯣꯕ ꯅꯣꯏ ꯅꯀꯣꯛꯇꯣ ꯃꯤ ꯅꯣꯏ ꯅꯁꯥ ꯐꯥꯎꯗ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯁꯨ ꯂꯣꯏ ꯈꯪꯉꯦ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯍꯟꯗꯨꯗꯤ ꯀꯩ ꯈꯪꯗꯣꯔꯤꯒꯦꯕ ꯑꯗꯨꯗꯩꯁꯤꯗ ꯇ꯭ꯔꯣꯜ ꯇꯧꯕꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯃꯗꯤ ꯐꯖꯅ ꯈꯪꯉꯦꯕ ꯂꯝꯅ ꯈꯥꯏꯗꯕꯅꯤ ꯂꯋꯥꯏ ꯃꯆꯥꯁꯦ ꯃꯤꯅ ꯈꯥꯏꯕꯅꯤꯅ ꯁꯤ ꯑꯃꯗꯤ ꯐꯖꯅ ꯈꯪꯉꯦꯕꯀꯣ ꯁꯤꯒꯤ ꯁꯨꯝꯕꯅ ꯑꯃꯅ ꯑꯃ ꯌꯦꯡꯊꯤꯅꯕ ꯑꯃꯅ ꯑꯃ ꯉꯥꯡꯅꯕ ꯁꯤꯅꯅꯤꯀꯣ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯄꯥꯎ ꯑꯃꯅ ꯑꯃ ꯊꯣꯛꯇ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨ ꯇꯧꯔꯦ ꯇꯧꯔꯦ ꯃꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯤ ꯑꯃ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯅꯣꯏꯅ ꯁꯨꯝ ꯇ꯭ꯔꯣꯜ ꯇꯧꯕꯤꯅꯤ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯀꯅꯥ ꯇꯝꯕ ꯉꯝꯒꯦ ꯑꯝꯇ ꯍꯥꯏꯕꯅꯦ ꯂꯥꯏꯐꯥꯎ ꯁꯣꯏꯅꯩ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯍꯥꯏꯒꯅ ꯂꯥꯏꯐꯥꯎ ꯁꯣꯏꯅꯩ ꯁꯣꯏꯔꯤꯃꯤ ꯑꯗꯨꯗꯩꯁꯤꯗ ꯅꯣꯏ ꯂꯥꯏꯗꯐꯥꯎ ꯇ꯭ꯔꯣꯜ ꯇꯧꯅꯦꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯅꯦꯕ ꯃꯥ ꯁꯣꯏꯔꯦ ꯐꯔꯦꯅꯦ ꯆꯤꯡꯊꯣꯛꯅꯅ ꯏꯅꯥꯎ ꯏꯌꯥꯝꯕ ꯍꯣꯏ ꯐꯔꯦ ꯆꯦꯅꯦꯜꯗꯣ ꯀꯛꯆꯔꯦ ꯀꯩ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯞꯄꯣꯔꯠ ꯇꯧ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯣꯅꯨ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨꯔꯨꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯨꯅꯨ ꯃꯊꯧ ꯇꯥꯗꯦ ꯑꯁꯤꯗꯩꯁꯤꯗ ꯐꯦꯁꯕꯨꯛꯇꯨꯗ ꯑꯃꯨꯛ ꯇ꯭ꯔꯣꯜ ꯐꯦꯁꯕꯨꯛ ꯍꯥꯏꯁꯦ ꯁꯤ ꯑꯩꯗꯤ ꯐꯖꯅ ꯃꯣꯠꯄ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯤ ꯚꯥꯏꯔꯦꯜ ꯇꯧꯐꯝ ꯀꯩꯅꯣ ꯇꯧꯐꯝ ꯃꯁꯥꯒꯤ ꯅꯆꯦ ꯅꯆꯟ ꯅꯠꯇ꯭ꯔꯒꯅ ꯚꯥꯏꯔꯦꯜ ꯆꯠꯇꯥꯁꯨ ꯅꯪ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯅꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯃꯗꯨꯅꯦ ꯍꯥꯏꯅ ꯑꯝꯇꯪ ꯇ꯭ꯔꯣꯜ ꯇꯧꯅ ꯑꯗꯨꯒꯨꯝꯂꯕ ꯆꯥꯎꯈꯠꯇꯕ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯁꯥꯎꯅꯤꯡꯉꯤꯕ ꯍꯥꯏꯗꯤꯀꯣ ꯑꯩꯉꯣꯟꯗ ꯊꯣꯛꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯌꯥꯝ ꯉꯥꯡꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯃꯆꯥ ꯑꯣꯏꯖ ꯇꯥꯔꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯤꯀோ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯤꯀோ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯦ ꯑꯃꯠꯇꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩꯕ ꯀꯔꯤꯝ ꯈꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯈꯥꯏꯗꯦ ꯑꯝꯇ ꯈꯥꯏꯗꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯦꯕ ꯃꯩꯇꯩꯅꯤ ꯏ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯍꯦꯟꯖꯜꯂꯦꯕ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯦꯕ ꯏꯔꯥꯡ ꯇꯧꯕ ꯃꯇꯥꯡꯗꯁꯨ ꯀꯨꯀꯤꯗ ꯉꯥꯡꯉꯦꯕ ꯅꯪꯅ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯇꯁꯦꯡꯅ ꯃꯤꯠꯇ ꯄꯤ ꯇꯥꯗ꯭ꯔꯤꯅꯤ ꯃꯤꯠꯇ ꯄꯤ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯑꯩꯅ ꯆꯤꯟꯊꯤꯕ ꯍꯦꯛ ꯉꯥꯡꯉꯝꯃꯦꯗꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯉꯥꯡꯅ ꯁꯤꯕ ꯑꯣꯏꯖꯒꯦ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏꯗꯣ ꯌꯥꯝ ꯐꯟꯗꯦ ꯀꯨꯀꯤꯁꯤ ꯌꯥꯝ ꯐꯠꯃꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯉꯤꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯐꯔꯦ ꯑꯩꯁꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯑꯩ ꯆꯦꯅꯦꯜꯁꯨ ꯀꯛꯈꯤꯕ ꯇꯥꯔꯒꯗꯤ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯑꯩ ꯀꯅꯥꯅ ꯍꯥꯏꯗꯤ ꯑꯩ ꯆꯦꯅꯦꯜ ꯑꯗꯨꯃꯥꯏꯅ ꯀꯛꯈꯤ ꯇꯥꯔꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯔꯣꯅꯣꯕ ꯏꯁꯥꯅꯗꯤ ꯌꯨꯇꯨꯕꯁꯦ ꯄꯥꯝꯖꯩꯅ ꯑꯩꯅ ꯑꯃꯨꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯅꯣꯏ ꯑꯀꯝꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯣꯜ ꯇꯧꯔꯛꯀꯅꯦꯕ ꯑꯣꯕꯤꯌꯁꯂꯤ ꯈꯪꯉꯦꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯦ ꯑꯗꯨꯝꯂꯕ ꯑꯃꯣꯠꯄ ꯃꯤ ꯉꯥꯛꯇꯅꯦꯕ ꯈꯪꯉꯕ ꯃꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯀꯩ ꯇꯧꯔꯛꯈꯤꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ
ꯅꯣꯏꯗꯤ ꯐꯔꯦ ꯀꯃꯦꯟ ꯄꯤꯔꯦꯅ ꯅꯣꯏꯗꯤ ꯊꯤꯒꯠꯄ ꯋꯥꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯄ ꯃꯤ ꯑꯃꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯊꯤꯒꯠꯂꯛꯀꯅꯦꯕ ꯂꯥꯏꯅ ꯀꯨꯀꯤꯅ ꯍꯥꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃꯅ ꯑꯣꯏꯒꯦꯔꯥ ꯄꯨꯂꯤꯁꯅ ꯐꯥꯕ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯅ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯛ ꯉꯥꯡꯉꯦ ꯑꯗꯨꯗꯕꯨꯗꯤ ꯅꯣꯏ ꯅꯨꯡꯁꯤꯕꯤꯔꯦ ꯐꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ರೆ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟ ꯁꯦꯝꯖꯔꯤ ꯅꯣꯏꯅ ꯑꯩꯈꯣꯏ ꯁꯛꯇꯤ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦꯕ ꯇꯞ ꯇꯞꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯀꯛꯈ꯭ꯔꯦꯅ ꯈꯜꯂꯣ ꯅꯣꯏ ꯇ꯭ꯔꯣꯜ ꯇꯧꯅꯦꯕ ꯑꯗꯨꯃꯛꯅꯦꯕ ꯑꯁꯤ ꯀꯔꯤꯅꯣꯕ ꯅꯣꯏꯗ ꯊꯥꯖꯗꯣꯏꯁꯦ ꯑꯁꯤ ꯏꯔꯩꯆꯥ ꯑꯃꯅꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤꯅ ꯅꯣꯏꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯁꯦ ꯑꯝꯇ ꯈꯜꯂꯣꯕ ꯅꯀꯣꯛꯇꯣ ꯀꯩꯅꯣ ꯉꯥꯛꯇ तसेंना अदो मयाम तौनु तसेंना हागर असिगी कनो सेमदे मयाम ओंथोपियो असी अमना अमा से सुमाइना ट्रोल तौनबा अमना अमा से वाना यंगथिनबा अमना अमा थादबा अमना भाइरल तौबा से तो अखोय मैतैना खीत हेंजमनि यो मी अमगिने फरसे अखोय इसे इसेना तने सुमाइना तर लाले खोले नुमाइना तर गंतर द होजिकांदी याद्रे आइगी कनो आइगी फोन आइगी खुद फोन अम पाइरे न खमा कसुरैतबा गाड़ी एक्सीडेंट तौरसु मयाम से कसुरैतरा मी जुंगाव ताले दे मयाम से कायगे मचाना पाना से जुंगाव ताले दे दो हा नोय नोय सु थोक तु मी योने आई वासा आगी नोय सु सोक तु नोय दमाइ तौ मी हिंदो नोय सु सोक तु नोय तुमिना सुम गन तौ नत्रगना तुमिना फोन तौरगा गन तौरना अदुम असोयबदो थिगलो अदो नते तुमिना ngang खोलो नते ट्रोल तौनी हाना फेसबुक हाना मसागी इज्जत तो हाना मी मांग थोंना हाना भाइरल ओहलो अदो लग कोन वारा ओ हाइना अमक अदुम अनौब मणिपुर अमक नोय सेमगदिदो अदो पुनमक्तगी तुकच्चावा कनो ओइदिनी खावा फजना नुंगाइते नोय फजना चखत्तबा मी कनो ओइदिनी खावा तौनु मैम अगर गांगबसे सोगी लांग यावतासु को मैम तसेंना थवाइसे नुंगाइते करी येंगगनोबा कोइना से खोजे मैते मचा मने चाथो पंगथो लेदुसे आइगी सोरता अइना हेक अमा सोइबदा अदुम सोइबासिदि तम ngamdena अते आई सोइरकनि हाइबगी नतेबा सोइबासिदि नंगोन सोइपजाय मंगोन सोइपजाय इसागी चन्द सोइपजाय इचेर सोइपजाय इपार सोइपजाय इमार सोइपजाय सोइपा गातने सिदैसिदा लोइरबा अमुपु सोइगदि गापिफम कयम लेत्रबो लोरबो भाइरल तौथोसे हाइरो कन तौथोसे हाइरो अदुगा हजिकी किंगकोंग सिदा करीबु भाइरल तौनिंगा यावगेबा हा मी चैनल कखरेना फैमिली होनर कपगा मयामसु सी चैनल सपोर्ट तबे दुरे ट्रोल तौरिबे मी सिंगदुबु नोय मी रे सारो हाइबनिदा तौ नोय सु मतब सोजन लाकने मैम आई ngasi video sai sum losanjarage ai tasena yam penaba sauningba haidare go ado aina ngangbada sogibe lang jawta su मैम कमेंट अदुम हाइबिरमु अदो चखतबा मचा ममदि आई ngang ji कम फेसबुक थागलागा मु तौतरो अस माइ हे अदोनि व्यू गी दमक्तनि अदोनि अदा सिदा व्यू गी कसिम लैते नोगी नकोक संथि हानबसिंदो अदो मी अमखतंग ओइतासने मकोक तो चुमथोकनबेना ngang बै वाने अदो नोदि चुमथोय नोदि नोय तबन थोको तो नसागी न चेना चंदा थोगा खंगदबा खंगकनि अदोनि मैम फरे आई ngang सोगी प्लान चाउ तो पिमा आई याम ngang रो नत याम ngang नि याम नत आई चिंदगी फत्तबा मैम लान फरे मैम अइना नांग सोगी लान तौ मैम दुम कमेंट हाबिरमो अदुगो हापियो फाइ लोसिंजरो मणिपुरी मांगे फरे